ngasi phongkiba tongan manipuri siphongsinga masum thokiba thokdo wathoksingdagi maruibi ipausing myamna thamjagi ahanbada panam pauksiyedigi loksaraga kokomini inquiry commission affidavit pisinkre miyamgi yefanabagi damak lawkiba warep sing center taksinduna apiba matamgi manungda thabakta onthokwangadabani kokomi Manipur thokliba wathok lanthok asigi horakpam oiba wafamsinga mari leinana affidavit pisinkre haina coordinating committee on Manipur integrity kokomina thadorakpa chirolamana phongdorakli state lenga ki miyamgi yefanabagi damak lawriba warep sing center da taksinduna apiba matamgi manungda thabakta onthokwangadabani onthoraktragana Manipur lenga na miyamgi apamagi matuina thabak pangthokadabani hainasu phongdorakli kokomigi media coordinator y Surjit Kumar na thadorak pa chirol amana hai lamai mart fupan be affidavit amang ngarang January sasat kunga mari the inquiry commission na pisinkre affidavit asiga loinana koki singi nation building gi maruiba booklet zalenga mamadi atopa chefong kya da yawba document singna annexer oiraga lamai saniga mart fupan ba booklet amasu enclose toraga kokomina submit tawkibani koki MLA tarana Manipur Legislative Assembly na lawba warep ki mayukta Lairiba si Manipur thugaina bagi khongthangni haibasi Home Minister Amit Shah amadi Government of India nasu lauksin pamthui Government of India ga kuki militant singa taunariba su handokna bagi maramdi su gi ground rule thugaiduna illegal immigrant singa pulaga misam miyam amadi state force ta landaraktuna misimina asu apan yum kai kaya mai thaduna mahankre masina maram oraga state lenga na su handokrabani aduna Government of India su handoknaba Manipur miyamna taksinduna lakhibani hawkiba January sasat taraga mapana kokomi gi miyoi nipana saba kangbu amana Manipur gi Chief Minister unaduna Manipur lenga ki oiba warep ama lauduna Government of India gi mapamda thaduna madi taksinduna sin koki narco terrorist na satharakliba fatraba thabak sing lefananaba hotnagadabani haina taksinanaba wafam thamaki Manipur lenga na miyam gi yefanabagi damak lawriba warep sing Government of India na apiba matamgi manungda thabak to onthoraktrabadi Manipur lenga na miyam gi apama matungina thabak pangthoknabasu khangan ma lekhre kokomina Manipur gi Chief Minister unaduna hairamba wafam numit nini humni gi manungda thabak paikhalangnaba thamlambagi matungina hawkiba January sasat kunga mathoida Manipur Legislative Assembly gi members in Manipur gi housing oriba phibam gi matangda mifam ama phamduna warep mari lauraga Government of India da thabak oina pangthoknaba thagani haiba warep siroladu athubada thabak to onthorakpa tangai fadi Manipur lenga na laukiba warep mari asida kokomina matam kya gi mamang gi demand tawduna lakpa NRC update tawbagi wapam di yawrakidre maramachina kumja English nga magasama pan ga yangkai ga mathoina base year oiraga NRC update tawduna illegal immigrants sing khandoktuna maramda halan ki baloinana India lenga na piriba privilege sing phangandaba haiba kokomi gi demand adu Manipur lenga ki warep oina athubada India lenga ta thabak to onthokna bataksin gadabani haina chiol sina haidi atopa pawmna Microsoft Translator da Manipuri lual hapre Microsoft Translator da India ki official language taragani pan support toramba du Manipuri amasum Chhattisgarhi lol hapsinduna Microsoft Translator da leba sigi punna lol kun yawra haina ngasi Microsoft India no lakthokre Microsoft Translator yawri leba sigi official oiba lol singa dudi Assamese Bengali Boro Dogri Gurati Hindi Kannada Kashmiri Konkani Maithili Malayalam Manipuri, Marathi, Nepali, Orissa, Punjabi, Sindhi, Tamil, Telugu, Urdu amasum Banikul language ani Bhojpuri amasum Chhattisgarhi ni Microsoft Translator Manipuri amasum Chhattisgarhi lol ani amaga hapsin ba sina leba sigi linguistic diversity bu hena mapangal lehen mangamnagani leba sigi lol sing hena hapsin mangamba sina leba sigi mai masing tambagi kanglon de hena kumang section mangaman wedan natana governance communications economic development amadi cultural preservation hena kudong sahanba ngamlagani haina Microsoft India gi managing director Rajiv Kumar na phongdokladuna nauna lol ani amaga hapsin mangamba sida aikoina sakthokchaba pu yaki ngasigi nauna hapsilaba Manipuri lol asi Manipur miyoi million ahum lomna ngangnaba lolni lol asi Assam amasum Tripura da leba miyoi kharanasu ngangnari edu Chhattisgarhi lol asina Chhattisgarh Orissa Madhya Pradesh amasum Maharashtra da puna miyoi million taraga lomna ngangnaba lolni
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯑꯅꯧꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯊꯝꯗꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯦꯟꯗꯤꯡ ꯇꯧꯕ ꯌꯥꯕꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯄꯥꯠꯁꯨ ꯃꯌꯦꯛ ꯁꯦꯡꯅꯕ ꯎꯕ ꯐꯪꯂꯒꯅꯤ꯫ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯇ ꯐ꯭ꯂꯥꯏꯠ ꯂꯦꯟꯗꯤꯡ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯔꯦꯗꯤꯑꯣ ꯅꯦꯚꯤꯒꯦꯁꯅꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯍꯨꯝ ꯉꯁꯤꯗꯒꯤ ꯃꯊꯧ ꯍꯧꯈ꯭ꯔꯦ꯫ ꯑꯅꯧꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯒ ꯏꯌꯔꯄꯣꯔꯠꯀꯤ ꯔꯟꯋꯦ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯗꯕ ꯃꯇꯝꯗꯁꯨ ꯐ꯭ꯂꯥꯏꯠ ꯂꯦꯟꯗꯤꯡ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯌꯔꯄꯣꯔꯠ ꯑꯁꯤꯗ ꯐ꯭ꯂꯥꯏꯠ ꯂꯦꯟꯗꯤꯡ ꯇꯧꯕꯗ ꯆꯍꯤ ꯑꯃꯔꯣꯝ ꯏꯝꯐꯥꯜ ꯁꯤꯇꯤꯔꯣꯝꯗꯒꯤ ꯗꯥꯏꯔꯦꯛ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯎꯕ ꯐꯪꯂꯝꯗꯕ ꯑꯗꯨ ꯉꯁꯤꯗꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯎꯕ ꯐꯪꯂꯒꯅꯤ꯫ ꯀꯃꯤꯁꯟ ꯇꯧꯔꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯍꯨꯝ ꯑꯗꯨꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁ ꯂꯦꯟꯗꯤꯡ ꯁꯤꯁꯇꯦꯝ, ILS, ꯗꯣꯄ꯭ꯂꯔ ꯚꯦꯔꯤ ꯍꯥꯏ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯣꯝꯅꯤ ꯔꯦꯟꯖ ꯗꯤꯕꯣꯔ ꯑꯃꯁꯨꯡ ꯗꯤꯁꯇꯦꯟꯁ ꯃꯤꯖꯔꯤꯡ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ DME ꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯁꯤꯄꯥꯃꯤ ꯀꯩꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯖꯣꯏꯟꯠ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ CNS ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯒꯨꯋꯥꯍꯥꯇꯤ ꯖꯒꯗꯤꯁ ꯕꯤꯁꯤꯌꯥ, RDBCAS ꯏꯝꯐꯥꯜ ꯁꯃꯥꯅꯟꯗ, DC CSO, CISF ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠ ꯃꯣꯅꯤꯁ ꯕꯜꯒ꯭ꯔꯤ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯂꯣꯟꯆ ꯇꯧꯈꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯂꯦꯟꯗꯤꯡ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯝꯄꯣꯅꯦꯟꯠ ꯑꯅꯤꯅꯤ꯫ ꯀꯝꯄꯣꯅꯦꯟꯠ ꯑꯃꯅ ꯏꯌꯔꯀ꯭ꯔꯥꯐꯇ ꯔꯟꯋꯦꯒꯤ ꯁꯦꯟꯇꯔ ꯂꯥꯏꯟ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕ ꯂꯣꯀꯦꯂꯥꯏꯖꯔ ꯑꯃꯁꯨꯡ ꯔꯟꯋꯦꯗ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤ ꯒ꯭ꯔꯥꯗ ꯑꯦꯡꯒꯜ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕꯅꯤ꯫ ꯀꯝꯄꯣꯅꯦꯟꯠ ꯑꯃꯅ ꯗꯤꯕꯣꯔꯅ ꯏꯌꯔꯀ꯭ꯔꯥꯐ ꯔꯦꯗꯤꯌꯦꯜꯁ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯕꯅꯤ꯫ DME ꯅ ꯏꯌꯔꯀ꯭ꯔꯥꯐ ꯔꯟꯋꯦꯒꯤ ꯗꯤꯁꯇꯦꯟꯁ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯆꯤꯄꯣꯃꯤ ꯀꯩꯁꯤꯡꯅ ILS ꯌꯥꯎꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯇꯥꯔꯛꯄ ꯏꯌꯔꯀ꯭ꯔꯥꯐꯁꯤꯡꯅ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯗꯥꯏꯔꯦꯛ ꯔꯟꯋꯦꯗ ꯂꯦꯟꯗꯤꯡ ꯆꯍꯤ ꯑꯃꯔꯣꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯅꯧꯕ ILS ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡꯅ ꯁꯤꯟꯗꯣꯛꯇꯨꯅ ꯀꯃꯤꯁꯟ ꯇꯧꯔꯕꯅꯤꯅ ꯏꯝꯐꯥꯜ ꯁꯤꯇꯤꯔꯣꯝꯗꯒꯤ ꯗꯥꯏꯔꯦꯛ ꯂꯦꯟꯗꯤꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯨꯝꯅ ꯂꯣꯛꯇꯥꯛꯂꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯒ ꯂꯦꯟꯗꯤꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯤꯡ ꯂꯩꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ WMO꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯤꯡ ꯂꯩꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WMOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯤꯡꯊꯝ ꯆꯟꯗ꯭ꯔꯃꯅꯤꯅ ꯊꯝꯂꯛꯂꯤ꯫ ꯂꯪꯒꯣꯜꯗ ꯂꯩꯕ ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯆꯤꯡꯊꯝ ꯆꯟꯗ꯭ꯔꯃꯅꯤꯅ ꯍꯥꯏ ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯋꯥꯍꯧ ꯑꯁꯤꯅ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯃꯇꯤꯡ ꯂꯩꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯗꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯧꯅꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯖꯔꯤ꯫ ꯉꯔꯥꯡ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯍꯧꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯅꯕ ꯊꯧꯗꯥꯡ ꯊꯥꯒꯠꯆꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯁꯦꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯕꯨ UFOꯒꯤ ꯃꯩꯇꯩ ꯂꯂꯣꯏꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯁꯔꯤꯠ ꯁꯔꯥꯠ ꯇꯝꯕꯗ ꯑꯍꯦꯟꯕ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯄꯨꯛꯅꯤꯡ ꯆꯪꯕ ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯄꯥꯡꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯂꯟꯖꯦꯟꯅꯔꯕꯁꯤꯡ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯊꯕꯛ ꯄꯤꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯄꯥꯟꯗꯝꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥꯂꯨꯞ ꯑꯝꯀꯤꯜꯅ ꯁꯤꯟꯗꯨꯅ ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯁꯥꯕ ꯇꯝꯕꯒ ꯂꯣꯏꯅꯅ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯎꯔꯤꯄꯣꯛ ꯃꯆꯤꯟ ꯆꯀ꯭ꯔꯤꯀꯣꯝꯗ ꯂꯩꯕ ꯅꯤꯝꯄꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ 3 ꯈꯟꯒꯠꯇꯨꯅ ꯀꯦꯟꯗꯜ ꯁꯥꯕ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯇꯥꯛꯈꯤ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯑꯃꯗꯤ ꯃꯆꯥꯛꯁꯤꯡꯁꯨ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯂꯟꯖꯦꯟꯅꯗꯨꯅ ꯋꯥꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯝꯀꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯕꯅꯤ꯫
masi makha tana pangthoknaba amkilgi maikhaidagi pangthokkhigani masida natana Manipur si kananaba more Chuchangpurgi lanjenari bising amadi amkil yauna component budi singa punduna sapsana honagana ki thauramadu nimpalgi president thingbaijam ebiaima Imalay Merel apun manupi luki president puyam secretary film Manilaima Khanong po apun manupi luki secretary film Bina Kumari amadi publicity secretary Yandrembam PI nu sarukyaki atopapawmana Messi English singaniga kunga mari Olympic sarukyaragani Inter Miami superstar Lionel Messi lakadorib English singaniga kunga mari Paris Olympic ta sarukyana warep laukibaga loinana Argentina gi squad ki saruk amoiragani Argentinians outlet the sports radio gi pau matungina masagi sei kuntraga taruk suraba football legend siga Angel Di Maria ga loinana tournament sida sungsoi soidana saruk yaraga naiki sanaroi ani asina English ngani gani pan Beijing edition da goal lokiba matam sahi English sahi taraga taruk ki mamangda pi khiba singthaningai oiraba performance aduma amuhana miyam uhona na bohana ga dori Olympic ki sana kanglon matungina football masana gi oina leba amagi squad amada average player ahumkhak yawbi yabik ayaba piri atai lemhoriba sanaroi singdi sahi kungo humdoi gi makhada leiba sanaroi sing oigadabani amaromda Argentines legend sina Olympic ki mangoinana July athingwa sarukta pangthokkodoriba Copa America amuhana defend tawbangamnaba miyeng thamli makha satharak poina ngasi phongkiba Kangla pawgi editorial memda thamjaramgi Kangla warep thabakta Onthoknaba Hotnou Hauzu oriba Manipur gi phibam gi matang arambai tengol ko lup amana tampaki assembly constituency singi opposition amasum ruling gi MP sing punamak kaugduna January 10 ta pangthokiba Kangla mifamna laukiba warep taruk numit taraga mangani gi manungda pangthokani wasak liba du thabak to onthokadoribra haiba langtaknaba wahang laidi mifam asida Lok Sabha amasum Rajya Sabha gi MP ani laisema sana jawa amasum RK Ranjan su yakhi adubo mifam aduda mitai pangal Muslim MLA singdi saruk yakidi se minister N Berendi protocol gi matungina mifam adura saruk yakidrabasu warep sing adura masagi sahi tawkibadu thaganingaini arambai tengol na miyamgi oiba demand singi matangda MLA minister amasum MP ani yauna pangthokiba mifam adura thowaningdaba nuaitaba thawdo oina opposition gi MLA amamadi ruling gi MLA aniga muknabagi thawdo ama thokiba dumakti lebak thibani lawi adubo miyamgi oiba warepti ayet apani yaudana puna lawinakhiba dumakti thaganingaini Kangla mifam pangthokhiba matamda pamdaba thawdoksing tholakadra haina miyamgi mafamda singnaba amadi mipaiba poknaba laikhiba dugi ona tainabada yamna ingna tapna miyamgi oiba issue sing puna khana nainaminaraba matungda laukhibu warep sing adu thabakta pangthokani haina MLA singna ibudau pakhangbagi minglen pandunu wasak lokhiba duna soidana thabakta pangthorakani haina miyamgi thajaba lairi Senglaba Kangla leifam lenda laukiba wasa adu karigumba thabakta Onthoknaba Hotnabagi mahutta rajniti wala singi hainabida manung lainabagi thabak khutau sathaduna apiba matamgi manungda thabak pangthokpa ngamdaba thoklabadi chairak saithengi awaba mayoknarakpa yabagi singnaba leitaba nati karigumba laigoeba chairak saitheng mayoknadaba tarabasu miyamgi oiba saitheng soidana mayoknarakpa yabagi singnaba lei Asiguma laibak thiba thawdo chi thowandanaba mifamna saruk yakhidanaba koki MLA taranatana opposition amasung ruling gi MLA singna phurupki amadi miyamgi interest punna araibi thawna amadi haija singjaba punamak puthoktuna central government gi lusingba singda puna pressure piba mathautai karigomba MLA sing maruina tampaki MLA singna party gi khenaba leitana Kangla mifamna laukiba warep sing thabak to Onthoknaba Hotnaba ngamloidaba leirabadi mangjawnana MLA oibidagi nasana khang resign tawbuna achumba khongthang oigani karigomba resign tawdaba tarabasu nakhoi gi kendra gi miyamna amuhana mikhalda mihut oina thagatnarakani thajade politics ki lambida makhatana khongda aduna nariba amadi miyamgi thawai pangningba leirabadi sakhibu wasak ngangthokiba wafam sing singa khutka manaba honafam thoi singa khutka manadaba pandamga lamthongphanga samnadaba thawong miyam ngaki longnam langda thuwanduna net sudatuna thambi satpi edu hauziki sakholaba matam sida satnadre haibadu khangma matam yore Kangla warep ta lokibu warep sing adu lengana thabak to Onthoknaba Hotnadana lakhiba suspension of operation su handokpa NRC sanhanba haibasida cut off base year gi matangda lengana 1961 haibadugi mohut miyamgi apamba 1951 da onthokpa madi
foreigner cookiesing ST list ki laktokpa hairibasisu central government gi apambo ibana lengangna serious oina takshin batarabdi thabak to onthokpa ngamani loinana misang mikhai naiba AR gi muhut atopa neutral oiba forces sinjin ba haibasisu aruba nati haina lawi Kangla warep laukiba hiram taruki demand sing adu loan yadaba mata natabana yanakiba matam numit taraga mangani gi manungna thabak to onthoknaba hotnaba haibasi lenga amadi MLA singi hotnabagi makhapoli miyam gi apam bising thabakta matam sana onthoktuna makhatana MLA minister kaubagi wathok amuhana thowandana ba honafam thui Kangla da MLA minister singbu kauraga laukibu warep sing adu lenga na su yaba miyam na su apam boibana matam sana thabak to onthoknaba honap wasak ngak pengamdrabadi saitheng mayuk narakpa yai